ꯀꯣꯜ ꯇꯧꯕꯅ ꯄꯥꯏꯗꯦ ꯑꯗꯨꯒ ꯁꯣꯛꯑꯀꯥꯟꯗꯅ ꯑꯩ ꯅꯤꯡꯁꯤꯡꯉꯛꯄ꯭ꯔꯥ? ꯅꯤꯡꯁꯤꯡꯉꯛꯑꯦ꯫ ꯐꯤꯔꯦꯞꯄ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯇꯥꯝꯅꯥꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨꯅ ꯇꯞꯅ ꯄꯥꯏꯔꯒ ꯃꯨꯛꯇꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ, ꯈꯔ ꯂꯦꯡꯉꯒ ꯍꯪꯉꯤ, "ꯁꯤ ꯅꯥꯕ꯭ꯔꯥ?" "ꯅꯥꯗꯦ." "ꯀꯩꯝ ꯁꯣꯛꯄꯗꯤ ꯑꯣꯏꯔꯝꯃꯣꯏ, ꯑꯦꯛꯁ ꯔꯦ ꯑꯝꯇꯪꯗꯤ ꯂꯧꯊꯣꯛꯁꯤ." "ꯑꯦꯛꯁ ꯔꯦ ꯂꯧꯕꯒ ꯆꯠꯄ ꯉꯝꯃꯔꯣꯏ, ꯑꯩ ꯍꯜꯂꯒꯦ. ꯑꯩ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯂꯧꯔꯛꯑꯣ." "ꯅꯪ ꯌꯥꯎꯗꯅ ꯑꯦꯛꯁ ꯔꯦꯗꯤ ꯀꯃꯥꯏ ꯂꯧꯗꯣꯏꯕ?" "ꯌꯥꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯒꯅ ꯄꯦꯟ ꯀꯤꯂꯔ ꯏꯕꯤꯔꯛꯑꯣ." "ꯗꯣꯛꯇꯔꯁꯦ ꯅꯪ ꯑꯣꯏꯔꯒꯦꯔꯥ?" ꯇꯥꯝꯅꯥ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯍꯧꯒꯠꯂꯛꯏ, ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯒ, "ꯇꯨꯡ ꯏꯟꯅꯔꯛꯑꯣ, ꯆꯌꯦꯠꯅꯕꯤ." ꯇꯥꯝꯅꯥꯁꯨ ꯍꯧꯒꯠꯂꯛꯏ, ꯃꯇꯨꯡ ꯏꯟꯅꯔꯛꯂꯦ꯫ ꯃꯈꯣꯏꯅꯤꯅ ꯆꯠꯃꯤꯟꯅꯕꯗꯨ ꯎꯕꯗ ꯑꯈꯪꯕꯁꯤꯡ ꯑꯅꯤ ꯑꯍꯨꯝꯗ ꯄꯨꯟꯁꯤꯟꯅꯔꯒ ꯆꯤꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ꯫ ꯇꯥꯝꯅꯥꯁꯨ ꯈꯜꯂꯛꯏ, ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯃꯃꯤꯠ ꯉꯥꯎꯕ ꯃꯌꯥꯝꯅ ꯃꯄꯨ ꯄꯥꯜꯂꯤ ꯈꯪꯅꯕ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯡꯅꯍꯜꯂꯒꯦ꯫ ꯈꯔ ꯆꯦꯟꯈꯠꯂꯒ ꯈꯝꯕ꯭ꯔꯥꯛꯅꯅ ꯆꯠꯃꯤꯟꯅꯩ꯫ ꯐꯤꯔꯦꯞꯄꯁꯨ ꯈꯪꯉꯤ, ꯅꯣꯛꯂꯨꯗꯦ꯫ ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯅꯤ꯫ ꯆꯝꯕꯗ ꯃꯥꯜꯍꯜꯂꯒ ꯂꯩꯁꯥ ꯀꯌꯥꯒꯤ ꯊꯃꯣꯏ ꯁꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯕꯁꯦ ꯃꯥꯕꯨ ꯉꯥꯎꯖꯕ ꯈꯛꯇꯅ ꯈꯪꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯊꯃꯣꯏ ꯁꯨꯝꯕꯤꯔꯒ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯍꯜꯂꯒ ꯊꯝꯕꯤꯔꯝꯕꯁꯦ ꯀ꯭ꯔꯥꯏꯝ ꯑꯃ ꯑꯣꯏꯅ ꯈꯟꯅꯔꯝꯃꯗꯤ, yes, he might be the culprit of stealing every girl's heart. ꯑꯦꯛꯁ ꯔꯦ ꯂꯧꯕꯗꯨꯁꯨ ꯃꯥꯅ ꯁꯪꯕꯤꯔꯝꯃꯤ꯫ ꯑꯗꯩ ꯔꯤꯄꯣꯔꯠꯇꯨꯁꯨ ꯂꯦꯞꯅ ꯂꯦꯞꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ, ꯆꯩꯅꯥꯈꯣꯡꯅꯤ. ꯄꯦꯟ ꯀꯤꯂꯔ ꯆꯥꯗ꯭ꯔꯁꯨ ꯌꯥꯅꯤꯗ, ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯁꯦ ꯄꯨꯡꯆꯥ ꯆꯥꯕꯁꯨ ꯐꯠꯇꯦ." ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯦꯕꯤꯟꯂꯣꯝ ꯍꯜꯂꯒ ꯑꯃꯨꯛ ꯆꯪꯃꯤꯟꯅꯈꯤ꯫ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ꯫ ꯋꯥꯔꯣꯏꯁꯤꯟ ꯏꯂꯥꯏ ꯂꯥꯏꯅ ꯇꯥꯒꯗꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯅꯠꯇꯦ꯫ ꯑꯃꯅ ꯑꯃ ꯃꯀꯣꯛ ꯄꯥꯏꯅꯩ, ꯃꯆꯤꯟ ꯂꯦꯡꯅꯗꯕ ꯈꯛꯅꯤ꯫ ꯈꯔ ꯍꯦꯟꯅ ꯃꯊꯥ ꯁꯥꯕꯅ ꯑꯦꯔꯣꯟꯅꯤ꯫ ꯃꯐꯝꯅ ꯃꯇꯝꯅ ꯂꯨꯍꯣꯡꯕ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯍꯥꯏꯕꯁꯤꯁꯨ ꯇꯧꯍꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜꯅ ꯃꯥꯒꯤ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯄꯥꯟꯗꯝ ꯊꯥꯗꯣꯛꯂꯝꯃꯒ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯂꯥꯛꯂꯣꯏꯗꯕꯤ ꯅꯤꯡꯉꯣꯜꯒꯤ ꯃꯑꯣꯡꯗ ꯃꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯤꯑꯣꯏꯕꯗ ꯐꯥꯎꯔꯤꯕ ꯁꯦꯟꯁ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯃꯤꯒꯤ ꯁꯛꯐꯝ ꯃꯑꯣꯡ ꯃꯇꯧ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯎꯕ ꯉꯝꯕ ꯀꯂꯥ ꯄꯥꯝꯖꯕꯤꯅꯤ꯫ ꯈꯪꯉꯤ ꯑꯦꯔꯣꯟꯒꯤ ꯃꯊꯥ꯫ ꯃꯤꯒꯤ ꯑꯋꯥꯕ ꯎꯔꯤꯉꯩ, ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯄꯪꯊꯔꯤꯉꯩ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯅꯤꯡ ꯍꯟꯗꯨꯅ ꯍꯨꯟꯗꯣꯛꯑꯝꯕꯁꯨ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯐꯅ ꯀꯨꯏꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯣ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯇꯞꯅ ꯍꯨꯝꯂꯛꯄ, ꯎꯆꯦꯛꯅ ꯂꯤꯛꯅ ꯈꯣꯡꯕ ꯁꯤ ꯈꯛꯇꯒꯤ ꯈꯣꯟꯖꯦꯜꯅꯤ ꯇꯥꯔꯤꯕ꯫ ꯈꯣꯟꯖꯦꯜꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯅꯤꯡꯉꯣꯜꯒꯤ ꯈꯣꯟꯖꯦꯜꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯦ꯫ "ꯑꯩ ꯅꯪꯒꯤ ꯊꯃꯣꯏ ꯎꯗꯦ, ꯅꯪꯒꯤ ꯊꯃꯣꯏ ꯈꯪꯗꯦ, ꯅꯨꯡꯁꯤ ꯈꯪꯗꯦꯁꯨ ꯍꯥꯏꯒꯅꯨ꯫ ꯑꯩꯅ ꯁꯤꯒꯤ ꯃꯪꯂꯥꯟꯁꯤꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯏ꯫ ꯋꯥꯈꯜꯒ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌా ꯑꯃ ꯊꯦꯡꯅꯔꯛꯏ꯫ ꯄꯨꯟꯁꯤꯒꯤ ꯃꯉꯥꯜ ꯃꯆꯥ ꯑꯃ ꯐꯪꯂꯛꯄꯒ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯄꯥꯝꯗꯦ꯫ ꯌꯨꯝ ꯄꯥꯜꯂꯒ ꯏꯁꯥꯒꯤ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯈꯨꯔꯣ ꯃꯆꯥ ꯑꯃꯗꯤ ꯂꯣꯏꯅꯔꯛꯀꯅꯤ꯫ ꯅꯪꯅ ꯆꯍꯤ ꯑꯃ, ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ ꯑꯃꯁꯦ ꯉꯥꯏꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯒꯅꯤ꯫ ꯉꯝꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯒꯦ꯫ ꯑꯗꯨ ꯅꯠꯇꯅꯗꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯈꯥꯝꯃꯤꯔꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯡ ꯍꯥꯡꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯦꯔꯣꯟ ꯃꯆꯤ ꯂꯦꯡꯗꯦ꯫ ꯐꯅ ꯀꯨꯏꯅ ꯃꯇꯣꯝꯇ ꯂꯦꯞꯄꯤ꯫ ꯑꯃꯗꯨꯁꯨ ꯍꯟꯁꯦ ꯍꯥꯏꯔꯨꯗꯦ꯫ ꯅꯨꯄꯥꯅꯤ, ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯗ ꯌꯥꯗꯦ ꯍꯥꯏꯅ ꯅꯝ ꯍꯥꯒꯗꯕ ꯑꯦꯔꯣꯟ ꯅꯠꯇꯦ꯫ ꯃꯤꯒꯤ ꯑꯄꯥꯝꯕꯗ ꯔꯦꯁꯄꯦꯛ ꯇꯧꯕ ꯃꯤꯁꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯉꯣꯜꯅ ꯆꯤꯡꯅꯔꯨꯗꯕꯅꯤ꯫ ꯄꯨꯡ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯉꯁꯤ ꯀꯣꯏꯕ ꯂꯥꯛꯃꯤꯟꯅꯕꯁꯦ ꯀꯔꯤꯝꯇꯁꯨ ꯆꯥꯃꯤꯟꯅꯗꯦ, ꯊꯛꯃꯤꯟꯅꯗꯦ ꯈꯟꯗꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯃꯥꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ꯫ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯀꯩꯅꯣꯝ ꯊꯛꯎꯁꯤ꯫ ꯉꯁꯤꯒꯤ ꯃꯊꯥ ꯁꯥꯕ ꯑꯌꯥꯕꯁꯨ ꯁꯥꯃꯤꯟꯅꯔꯦ꯫ ꯑꯏꯪꯕ ꯃꯃꯝ ꯊꯛꯑꯒ ꯋꯥꯈꯜ ꯊꯣꯛꯄ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ." ꯍꯥꯏꯅ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯨꯒꯤ ꯑꯃꯛꯄ ꯋꯥꯈꯜ ꯆꯝꯊꯣꯛꯂꯝꯃꯤ꯫ ꯇꯨꯡꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤꯔꯦꯞ ꯑꯃ ꯈꯟꯅꯔꯕꯁꯨ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯅꯗ꯭ꯔꯤ꯫ ꯂꯧꯕ ꯉꯝꯅꯗꯕꯃꯛꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯗ ꯆꯩꯊꯦꯡ ꯄꯤꯅꯔꯒ ꯂꯧꯕ ꯋꯥꯔꯦꯞꯇꯨꯃꯗꯤ ꯑꯦꯔꯣꯟꯅꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯁꯛ ꯃꯇꯧ ꯋꯥꯠꯇꯕꯤ ꯀꯌా ꯑꯃ ꯂꯥꯛꯈꯤꯕꯁꯨ ꯌꯥꯏ꯫ ꯅꯤꯡꯉꯣꯜꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧ, ꯀꯌꯥ ꯐꯖꯕ ꯑꯣꯏꯗꯕ ꯃꯁꯛꯁꯤꯕꯨ ꯃꯥꯏꯊꯤꯕ ꯉꯝꯕꯤ ꯂꯤꯁꯤꯡꯁꯨ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯁꯛ ꯑꯃꯕꯨ ꯃꯥꯒꯤ ꯃꯤ ꯑꯣꯏꯅꯤꯡꯉꯣꯏꯗꯕ ꯂꯩꯕ ꯍꯧꯅꯗꯦ꯫ ꯑꯐꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯃꯤ ꯑꯣꯏꯅꯤꯡꯕ ꯉꯥꯛꯇꯅꯤ꯫ ꯆꯥꯅꯕ ꯁꯦꯝ ꯑꯃꯐꯥꯎ ꯂꯩꯕꯗ ꯑꯄꯠꯄ ꯀꯩꯁꯨ ꯄꯥꯝꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯑꯦꯔꯣꯟ ꯐꯖꯕ ꯃꯌꯥꯝ ꯑꯗꯣ ꯃꯤꯠꯅ ꯉꯥꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯤ ꯌꯥꯏ꯫ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕꯁꯤꯃꯗꯤ ꯐꯅ ꯇꯝꯂꯝꯕꯁꯨ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯗꯦ꯫ ꯃꯤꯠꯀꯤ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯌꯥꯏ ꯆꯝꯈꯤꯅꯤ꯫
ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯏ ꯆꯝꯕ ꯂꯩꯔꯣꯏ ꯁꯣꯝꯗꯁꯨ ꯐꯤꯔꯦꯞꯄꯅ ꯇꯥꯝꯅꯥꯕꯨ ꯃꯇꯦꯛ ꯑꯃ ꯊꯤꯟꯗꯣꯛꯀꯦ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯂꯦ ꯑꯅꯤꯃꯛꯇꯣ ꯐꯤꯔꯦꯞꯄꯅ ꯍꯪꯉꯤ ꯒꯥꯔꯤ ꯀꯔꯥꯏ ꯈꯥꯝꯃꯝꯒꯦ ꯇꯥꯝꯅꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤ ꯇꯣ ꯑꯁꯤꯗ ꯂꯩꯔꯦ ꯐꯤꯔꯦꯞꯄ ꯃꯉꯛ ꯂꯩꯔꯣꯏ ꯒꯥꯔꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯨꯔꯒ ꯇꯥꯝꯅꯥꯗ ꯂꯩꯁꯤꯜꯂꯛꯏ ꯆꯩꯔꯛꯏ ꯋꯥꯔꯛꯄ ꯃꯑꯣꯡꯅꯤ ꯑꯦꯛꯁꯟ ꯐꯤꯂꯝꯗꯗꯤ ꯁꯦꯜ ꯐꯪꯕꯅꯤ ꯅꯪꯒꯤ ꯑꯍꯤꯡꯕ ꯐꯤꯂꯝꯗꯨꯗꯤ ꯁꯦꯜ ꯀꯌꯥꯝ ꯐꯪꯗꯣꯔꯦ ꯚ꯭ꯌꯨ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟꯕꯨꯗꯤ ꯂꯥꯛ ꯌꯧꯔꯝꯃꯅꯤ ꯈꯪꯉꯦ ꯁꯦꯜ ꯐꯪꯗ꯭ꯔꯁꯨ ꯉꯁꯤꯗꯤ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯅꯤ ꯒꯥꯔꯤꯁꯤꯃꯗꯤ ꯀꯞꯄꯝꯃꯅꯤ ꯑꯁꯤ ꯊꯧꯔꯒ ꯆꯠꯇꯣꯏꯔꯥ ꯅꯪꯒꯤꯁꯦ ꯍꯩꯃꯥ ꯑꯁꯤ ꯊꯧꯗ꯭ꯔꯗꯤ ꯊꯤꯔꯦꯅ ꯍꯨꯟꯗꯣꯛꯑꯝꯃꯣ ꯍꯥꯏꯔꯣ ꯌꯥꯔꯦ ꯒꯥꯔꯤꯁꯦ ꯊꯝꯃꯝꯃꯣ ꯑꯩ ꯗ꯭ꯌꯨꯇꯤꯁꯨ ꯂꯣꯏꯗꯣꯔꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯁꯤꯗ ꯁꯨꯝ ꯅꯪ ꯉꯥꯏꯔ ꯂꯩꯔꯗꯤ ꯑꯩ ꯍꯩꯅꯗꯧ ꯃꯥꯟꯗꯦꯗ ꯀꯦꯕꯤꯟꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯀꯨꯏꯔꯣꯏ ꯄꯨꯡ 2ꯃꯨꯛꯇꯪ ꯉꯥꯏꯔꯕꯅꯤ ꯇꯥꯗꯧꯕ ꯍꯥꯏꯕꯗꯨꯗ ꯇꯥꯝꯅꯥꯗꯤ ꯍꯟꯗꯨꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯂꯩꯊꯔꯒ ꯐꯤꯕꯝ ꯁꯣꯛꯅ ꯈꯥꯝꯃꯤꯕ ꯒꯥꯔꯤꯗꯨꯗ ꯍꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯂꯝꯃꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯑꯄꯥꯛꯄ ꯇꯦꯔꯦꯁ ꯃꯊꯛꯇꯨꯗ ꯆꯣꯛꯄꯨ ꯆꯣꯛꯊꯗ꯭ꯔꯤꯕ꯭ꯔꯥ ꯃꯀ꯭ꯂꯥꯞ ꯑꯁꯥꯡꯕꯗꯣ ꯉꯁꯥꯏ ꯇꯥꯝꯅꯥ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯅꯤ ꯃꯥꯅ ꯁꯨꯛꯂꯦꯞ ꯂꯦꯞꯇ ꯆꯠꯂꯤꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯛꯆꯔꯝꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯩ ꯃꯥꯅ ꯃꯆꯥꯁꯤꯕꯨ ꯀꯨꯝꯍꯩ ꯑꯣꯏꯅ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯃꯨꯛꯅ ꯂꯝꯍꯦꯟꯕꯤ ꯑꯣꯏꯍꯟꯗꯨꯅ ꯑꯃꯨꯛꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯑꯗꯨꯒ ꯑꯃꯨꯛꯅ ꯑꯉꯥꯎꯕꯤ ꯑꯃꯨꯛꯅ ꯃꯄꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯃꯈꯜ ꯃꯈꯜꯒꯤ ꯔꯣꯜ ꯑꯃꯃꯝ ꯅꯝꯗꯅ ꯂꯧꯍꯟꯗꯨꯅ ꯃꯥꯅ ꯀꯨꯝꯍꯩ ꯁꯥꯟꯅꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯊꯛꯇ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯝꯂꯦ ꯑꯉꯛꯄ ꯀꯨꯝꯍꯩ ꯑꯃ ꯇꯧꯔꯝꯂꯦ ꯂꯥꯛꯆꯔꯝꯕ ꯃꯑꯣꯡꯗ ꯃꯈ꯭ꯌꯥꯠ ꯆꯤꯡꯇꯨꯅ ꯁꯥꯎꯅꯤꯡꯕ ꯈꯥꯡꯕꯅꯤ ꯃꯥꯅ ꯃꯤꯉꯣꯟꯗ ꯁꯥꯟꯅꯕꯅ ꯍꯔꯥꯎꯕ ꯑꯗꯨꯒ ꯃꯤꯅ ꯃꯉꯣꯟꯗ ꯁꯥꯟꯅꯔꯛꯄꯅ ꯁꯤꯡꯅꯕ ꯃꯥꯒꯤ ꯑꯁꯥꯎꯕꯗ ꯘꯤ ꯍꯩꯖꯤꯟꯕ ꯀꯟꯕ ꯀꯣꯀꯤꯂꯥꯁꯨ ꯉꯁꯤ ꯑꯗꯨ ꯃꯍꯧꯁꯥꯒꯨꯝ ꯘꯤ ꯍꯩꯖꯤꯜꯂꯛꯏ ꯐꯠꯇꯕ ꯃꯔꯨ ꯍꯨꯟꯕꯗ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯍꯥꯞꯄꯗꯤ ꯍꯩꯈ꯭ꯔꯕ ꯑꯩꯗꯤ ꯅꯍꯥꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯁꯦ ꯍꯥꯏꯕꯅꯤ ꯉꯁꯤ ꯇꯧꯔꯛꯂꯤꯁꯤ ꯎꯔꯦꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯑꯁꯥ ꯇꯧꯔꯤꯕ ꯅꯪꯉꯣꯟꯗ ꯇꯩꯔꯝꯃꯤꯕ ꯑꯃꯨꯕ ꯀꯥꯂꯤꯁꯦ ꯈꯪꯉꯦꯗꯅ ꯁꯤꯗꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯃꯥꯒꯤ ꯃꯁꯥ ꯃꯔꯦꯡ ꯑꯩꯈꯣꯏꯅ ꯀꯛꯊꯠꯈꯤꯕꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯁꯣꯟꯈꯠꯈ꯭ꯔꯦꯗꯅ ꯑꯗꯨꯅꯁꯨ ꯀꯤꯗ꯭ꯔꯕꯅꯤ ꯀꯅꯥ ꯈꯪꯕ ꯍꯌꯦꯡꯅ ꯅꯃꯥꯏꯗꯨꯗ ꯑꯃꯥꯡꯕ ꯍꯨꯟꯖꯤꯜꯂꯛꯄꯁꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯃꯥꯏꯗ ꯑꯃꯥꯡꯕ ꯄꯛꯄ ꯃꯤ ꯑꯃꯠꯇꯅ ꯍꯟꯗꯨꯅ ꯀꯅꯥꯅꯁꯨ ꯌꯦꯡꯅꯤꯡꯗꯕꯅꯤ ꯍꯌꯦꯡ ꯈꯛꯇꯅꯤ ꯇꯣꯡꯉꯛꯀꯗꯕ ꯆꯠꯄꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯈꯨꯠ ꯑꯅꯤ ꯆꯦꯠꯅ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯤ ꯃꯌꯥ ꯀꯔꯛ ꯆꯤꯛꯁꯤꯜꯂꯤ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯀꯣꯀꯤꯂꯥ ꯃꯃꯣꯟꯅꯩ ꯃꯥꯅ ꯉꯥꯡꯕ ꯋꯥꯁꯦ ꯀꯤꯁꯣꯔꯅ ꯇꯥꯔꯤ ꯍꯥꯏꯕ ꯈꯪꯉꯤ ꯍꯥꯟꯅꯗꯤ ꯁꯤꯑꯦꯝꯅꯁꯨ ꯌꯥꯝꯅ ꯆꯥꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯐꯝꯃꯨꯟꯅꯕꯩ ꯃꯇꯥꯡꯗ ꯗꯣꯜ ꯄꯨꯜꯂꯁꯨ ꯌꯥꯅꯗ꯭ꯔꯦ ꯑꯗꯨꯅ ꯇꯦꯟꯁꯟ ꯄ꯭ꯔꯦꯁꯔ ꯋꯥꯠꯇꯦ ꯐꯠꯇꯕꯗꯤ ꯃꯀꯣꯛ ꯃꯊꯪ ꯑꯣꯏꯅꯔꯒ ꯂꯩꯕꯅ ꯑꯃꯅ ꯑꯃ ꯄꯥꯛꯅ ꯍꯦꯟꯖꯤꯟꯕꯁꯨ ꯉꯝꯗꯕ ꯅꯠꯇꯦ ꯃꯥꯒꯤ ꯐꯝ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯅꯤꯁꯥ ꯃꯈꯜ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯄꯣꯂꯤꯇꯤꯛꯁꯁꯤꯁꯨ ꯏꯁꯥ ꯃꯥꯡꯂꯁꯨ ꯑꯩꯒꯤ ꯄꯣꯂꯤꯇꯤꯛꯁꯁꯤ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯅꯤ ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯊꯣꯛꯍꯟꯕ ꯚꯥꯏꯔꯁ ꯑꯃ ꯑꯣꯏꯔꯛꯂꯤ ꯀꯤꯁꯣꯔꯅ ꯏꯕꯥꯏ ꯑꯩꯒꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯕꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯑꯃꯨꯛ ꯍꯧꯔꯦ ꯑꯩ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯋꯥꯈꯜ ꯏꯪꯒꯅꯤ ꯀꯣꯛ ꯏꯪꯒꯦ ꯍꯥꯏꯔꯕꯗꯤ ꯁꯛꯍꯦꯟꯕꯤ ꯃꯌꯥꯝꯒ ꯑꯋꯥꯕ ꯄꯣꯊꯥꯕ ꯇꯥꯏ ꯋꯥꯌꯦꯜ ꯄꯥꯏꯕꯁꯤ ꯀꯣꯛ ꯌꯥꯝ ꯁꯥꯈ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯅ ꯁꯦꯜ ꯈꯔ ꯇꯤꯡꯊꯣꯛꯑꯒꯅꯦ ꯑꯃꯨꯛꯁꯨ ꯑꯋꯥꯕ ꯀꯥꯎꯊꯣꯛꯄ ꯌꯥꯏ ꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯥꯏꯗꯩ ꯋꯥꯈꯜ ꯁꯥꯟꯇꯤ ꯐꯪꯗꯣꯏꯕ ꯍꯥ ꯋꯥꯈꯜꯁꯤꯗꯤ ꯅꯨꯄꯤ ꯐꯥꯎ ꯎꯕꯗ ꯍꯥꯠꯅꯤꯡꯂꯛꯇꯧ ꯃꯥꯜꯂꯦꯗ ꯍꯧꯖꯤꯛꯁꯤꯅ ꯂꯥꯏꯕꯤ ꯐꯥꯎ ꯎꯕꯗ ꯍꯥꯠꯅꯤꯡꯕ ꯑꯃ ꯌꯥꯎꯔꯕꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯁꯨ ꯂꯩꯇ꯭ꯔꯦꯗ ꯃꯌꯥꯏ ꯆꯝꯃꯦ ꯊꯥꯏꯅ ꯃꯥ ꯎꯔꯒ ꯃꯣꯃꯣꯟ ꯇꯧꯕꯗꯨ ꯃꯥ ꯎꯔꯒ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯈꯥꯡꯉꯤ ꯐꯣꯡꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯊꯤꯔꯝꯃꯣꯏꯗꯕꯅꯤꯗ ꯃꯅꯨꯡꯗ ꯇꯧꯕꯗꯨꯗꯤ ꯀꯅꯥꯕꯨ ꯎꯔꯨꯗꯣꯏꯅꯣ ꯍꯧꯖꯤꯛꯅ ꯅꯨꯄꯤ ꯑꯉꯥꯡ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯕ ꯑꯩꯒꯤ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯂꯩꯔꯦ ꯀꯣꯀꯤꯂꯥ ꯀꯤꯁꯣꯔꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯐꯨꯔꯒ ꯅꯕꯥꯏ ꯂꯩꯔꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯀꯥꯟꯅꯔꯛꯄ ꯃꯇꯥꯡꯁꯨ ꯂꯥꯛꯈꯤꯅꯤꯗ ꯑꯩꯈꯣꯏꯅ ꯍꯨꯏ ꯑꯊꯧꯕ ꯂꯣꯏꯔꯤꯕꯁꯦ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯁꯪꯕ ꯉꯝꯗꯅꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯂꯣꯏꯕꯒꯤꯁꯨ ꯀꯥꯟꯅꯕ ꯂꯥꯛꯈꯤꯅꯤꯅꯦ ꯂꯥꯏꯕꯤ ꯍꯩ ꯃꯍꯤ ꯄꯨꯈꯠꯂꯛꯏ ꯈꯔ ꯂꯥꯞꯅ ꯂꯦꯞꯄꯒ ꯗꯥꯗꯥ ꯍꯩ ꯃꯍꯤ ꯀꯣꯀꯤꯂꯥ ꯅꯣꯛꯊꯣꯔꯛꯏ ꯃꯉꯣꯟ ꯇꯧꯗꯨꯅ ꯍꯩꯃꯥ ꯉꯁꯥꯏꯗꯩ ꯈꯧꯔꯥꯡꯉꯦ ꯍꯥꯏꯗꯅ ꯈꯜꯂꯝꯃꯤꯅꯤꯅꯦ ꯀꯗꯥꯏ ꯆꯪꯁꯤꯟꯗꯨꯅ ꯍꯩ ꯃꯍꯤ ꯑꯃ ꯂꯧꯔꯒ ꯀꯤꯁꯣꯔ ꯍꯩ ꯃꯍꯤ ꯊꯛꯎꯁꯦ ꯀꯨꯏꯅ ꯁꯥꯎꯕ ꯐꯠꯇꯦꯅꯦ ꯑꯉꯥꯡꯗ ꯇꯦꯟꯁꯟ ꯂꯩꯍꯟꯒꯅꯨ ꯍꯧꯖꯤꯛ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯧꯅꯤꯀꯣ ꯑꯉꯥꯡꯗ ꯋꯥ ꯑꯀꯟꯕ ꯉꯥꯡꯕꯤꯔꯨꯅꯨ ꯍꯥꯏꯔꯝꯗꯨꯅ ꯑꯐꯕ ꯁꯥꯔꯝꯂꯒ ꯀꯨꯝꯊꯈ꯭ꯔꯦ ꯀꯤꯁꯣꯔꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯂꯥꯏꯕꯤꯗꯤ ꯀꯤꯃꯟꯕꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯟꯒꯦ ꯇꯧꯏ ꯀꯤꯁꯣꯔꯅ ꯇ꯭ꯔꯦꯗꯨꯗꯩ ꯍꯩ ꯃꯍꯤꯗꯨ ꯂꯧꯔꯒ ꯍꯥꯏꯔꯛꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ
ngasi ngarang si kok puba ngamdi mayanggi pressure na ai nangonda loina phudokre hojikta kaino ai se ngawrabra haina amuksu khalami bani icha sina nubi oiraba ai rajniti imungda mayum makai palaloi rajniti tobase kok aksuk saba thabak se ai pele ai khangi tamo ai su khara pangure adunani tamo na aingonda taina dana kanada taina doino Kishore hai mahi do thai laibi na sangje mapuroi bani haina sayung jaba matau chamara utlabaso supnabi amukha utpa minung siduna pungkaw kawki apang bini mayamna khallabaso mapuroi bu phattana khanbasibo karamna tarai ngamdori adona bu magi nupi haldu phawba phattaba machet amatta phaba ngamda sikribani Walking hour loire phire pana mayum hanaba loisilli khudang gari donga sai khei lauthokpani adu sizilli magi bag da khulai yum da pugadaba sing hapchille table da chairi maya mafam chana masana anap thammi adai mana famli ba chair du so table da kitang insilamaga ngasai dai mana tawba thabak kupna yingliba tamna da onsilei thosi hawalakle punna thokminarai mayam sing do atam doctor da wispinarai sip change oinarakpagi hannaba laknaba kangbu ni ingna chinglemba doctor nga laisa amaga chatminabada laisa du da na hena meeting thamnaribani tamnabu khangdaba singna khanai kanabu oiribano khangnaba mira mari matara adubu pakhang amana laisa bimaga chatminaba loinarakpada mari mata oina hanna amata unade khanade staff ama thainaduna sir haladoira ngak lepnei hoije sir hoye kana oidoino phire pasu direct hekta hai aiga khangnabane hairakpada amukka nokmi yingsilai aduga oh se khara halamage masu thilugidoini aping aphai oina mana lambi thatlaga thanambada lambi thadorai oh hoi sir phire pagi mission muba barna card da tongkhatle thauba horai lambi sumate khara wari shanai ani si manung da dinu shinarabani thamoi su yanara potni supnagi mapal thongi wahai da khakta ngaire nungsina de khalanba aduwa tamna tapna noi pabungna aiga nanga khangnabase pamde haibati mande aduwa yaning pati mande phire pasu nokphe tawrei sigiro nahandai nangna manung kandana leise mi amaga wakhal khenai satheda yaning kusupa munuda tapna yarakani ai pabunggi pukchel khangi magi maongda nungai taba tawrunu tawdeda khumlaso tamna maksin mamai thong ui mayum manung phau thawsilai sumangda dare khami piba tholakpra haina lainingi thoglai piba sugari makholda phire pasat kum tharaklaga tamna gi thongdo mana hangi changu khisidana hoyaye hairaga grongong sangki tamna su matungdi ine pibana amo khwai maning thangi living room da nupa ani phamin na horaga tamna mapi hongba mai karom da kakhatki kunjo leramde thabam chathoki haibagi halamdri pibana coffee or tea kam thaksige yanida akoi tamna ga khangnabra phire pasumana hanganingba wahang ama hangbagi harau report ni mani khangnaba kyam kuire khangnaba de kuire nungsinaba de kuire piba mai thong hongde magi hangba wahang mathang nosalai magi ri cham na hingba afaba nupana khak yaroi handaki di phire pa khummude pibana miweba khudingma mana hingiba punsi mahingduda chanaba life partner ama darkar oi ayen behenda ba haibagi wanate lawmina doctor lobadi yai candidate na wangang phasadabi nupi lobadi yade havanate mana maram oiraga magi nupagi profession de solle praman khudam haibusini nangna karai phawa mabu no khanduna chaminaba ngamgani chahi ama natraga chahi ani lifetime ngamgadoribra phire pana husband wife oigi haiduna bu nusinarini yumal mari thamduna haksang sinaduna sagai aigi imari sandoke haiduna bu yum panarini kappano pa ani gi khongchatni magi mino khudingma puraktuna mino khakta leitengduna sidri phawa chaminagi haibadudi ai minamoi adubu mana pukni nungsiduna kapakpa mikupta magi pi marik amata malem lamai da tahandabade aingamgani mana warakpada aina thauna oibasu aingamgani mana nokpada aina pena yengsawa mana nungaibada aina nokchaba
ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯁꯨ ꯑꯩ ꯉꯝꯒꯅꯤ ꯐꯤꯂꯤꯞꯄꯒꯤ ꯋꯥꯍꯩ ꯈꯔꯁꯤ ꯇꯥꯕꯗ ꯄꯦꯟꯖꯕꯅꯤ ꯃꯄꯨꯛꯅꯤꯡ ꯈꯔ ꯅꯧꯔꯝꯃꯤ ꯇꯥꯝꯅꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯈꯟꯖꯔꯤꯕ ꯃꯤꯁꯛꯇꯣ ꯐꯤꯂꯤꯞ ꯑꯁꯤ ꯑꯣꯏꯔꯝꯁꯅꯨ ꯈꯟꯖꯩ ꯂꯣꯏꯅꯃꯛ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯂꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯍꯥꯛ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯈꯔꯗꯤ ꯌꯥꯖꯩ ꯃꯥꯅꯁꯨ ꯇꯥꯝꯅꯥꯁꯦ ꯅꯨꯡꯁꯤꯖꯕꯅꯤ ꯈꯔ ꯈꯛ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯌꯥꯝꯃꯟꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯅꯕꯨ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯥꯒꯤꯗꯃꯛ ꯁꯤꯔꯁꯨ ꯌꯥꯔꯦ ꯈꯟꯅ ꯂꯥꯟꯐꯝꯁꯤꯗ ꯃꯥꯁꯨ ꯌꯥꯎꯔꯤ ꯄꯤꯃꯥ ꯇꯞꯊꯩ ꯃꯤꯠꯌꯦꯡꯗꯣ ꯍꯟꯗꯛꯇꯤ ꯐꯤꯂꯤꯞꯄꯗ ꯊꯝꯃꯛꯏ I think you are very lucky ꯋꯥꯍꯩꯗꯣ ꯈꯔ ꯉꯛꯁꯥꯅꯩ ꯑꯗꯨꯅ ꯌꯦꯡꯉꯤ ꯆꯃꯝꯅꯕ ꯃꯤꯠꯌꯦꯡ ꯀꯔꯝꯕ ꯃꯔꯝꯒꯤꯕꯨ ꯑꯣꯏꯔꯤꯒꯕ ꯈꯟꯕꯅꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗꯤ ꯊꯛꯈꯣ ꯂꯥꯛꯑꯒ ꯀꯩꯝꯇ ꯊꯛꯈꯤꯗꯕ ꯅꯨꯡꯉꯥꯏꯇꯦ ꯐꯝꯃꯝꯃꯨ ꯍꯥꯏꯔꯝꯃꯒ ꯍꯧꯒꯠꯂꯛꯏ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯏ ꯍꯦꯛ ꯆꯪꯉꯛꯄꯒ ꯆꯞ ꯂꯦꯞꯄꯤ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯤ ꯁꯣꯟꯊꯔꯛꯄ ꯊꯃꯣꯏꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤ ꯁꯣꯔ ꯍꯣꯟꯒꯠꯇꯨꯅ ꯃꯃꯤꯠ ꯈꯤꯇꯪ ꯉꯥꯡꯁꯤꯜꯂꯤ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯖꯩ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯖꯕ ꯃꯌꯥꯝ ꯃꯥꯒ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯁꯤꯃꯗꯤ ꯑꯩꯅ ꯁꯨꯝꯕ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈꯤꯗꯦ ꯅꯪꯅꯗꯤ ꯉꯔꯥꯡꯈꯛ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯂꯥꯛꯑꯒ ꯅꯪꯒꯤ ꯃꯐꯝ ꯆꯥꯎꯅ ꯀꯟꯁꯤꯟꯈ꯭ꯔꯦ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯃꯥꯕꯨ ꯐꯪꯉꯤꯕ ꯅꯪꯁꯦ ꯂꯛꯀꯤ ꯄꯔꯁꯟ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯇꯥꯝꯅꯥꯁꯦ ꯐꯤꯔꯣꯜ ꯍꯣꯡꯕ ꯂꯣꯏꯔꯒ ꯀꯨꯝꯊꯔꯛꯏ ꯃꯇꯣꯝꯇ ꯐꯝꯂꯝꯕꯗ ꯗꯗꯥꯗꯤ ꯀꯗꯣꯝ ꯆꯠꯈ꯭ꯔꯒꯦ ꯆꯥꯛꯈꯨꯝ ꯆꯪꯈꯤꯕꯅꯦ ꯀꯩꯝꯇ ꯄꯤꯖꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯁꯤꯡ ꯊꯛꯀꯣꯅ ꯍꯥꯏꯔꯝꯕꯅꯤ ꯐꯤꯂꯤꯞꯄꯒꯤ ꯐꯣꯟꯗ ꯃꯄꯥꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ ꯌꯨꯝꯗ ꯍꯜꯂꯛꯄꯩ ꯃꯇꯝ ꯍꯦꯟꯗꯣꯔꯛꯄꯗ ꯇꯧꯔꯛꯂꯤꯕꯅꯤ ꯄꯥꯏꯈꯠꯂꯒ ꯄꯥꯕꯨꯡ ꯑꯩ ꯌꯧꯔꯛꯇꯣꯔꯦ ꯐꯔꯦ ꯍꯜꯂꯛꯑꯣ ꯑꯧ ꯄꯥꯕꯨꯡ ꯀꯣꯜ ꯊꯝꯃꯤ ꯍꯧꯒꯠꯂꯛꯂꯦ ꯑꯩ ꯍꯜꯂꯒꯦ ꯄꯤꯕꯥꯗꯁꯨ ꯍꯥꯏꯔꯣ ꯑꯩ ꯍꯥꯏꯔꯝꯗ꯭ꯔꯦꯀꯣ ꯆꯧꯒꯤꯒꯦ ꯊꯣꯡꯒꯁꯤꯜꯂ ꯐꯖ ꯂꯣꯟꯁꯤꯜꯂꯣ ꯄꯥꯕꯨꯡ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯇꯥꯝꯅꯥꯁꯨ ꯃꯥꯡꯒꯣꯜꯐꯥꯎ ꯊꯤꯟꯗꯣꯔꯛꯏ ꯂꯦꯞꯅ ꯌꯦꯡꯍꯧꯏ ꯐꯤꯂꯤꯞꯄꯁꯨ ꯊꯧꯗꯣꯔꯛꯂꯦ ꯁ꯭ꯄꯤꯠ ꯈꯔ ꯂꯩꯈꯠꯂꯒ ꯊꯧꯔꯛꯏ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯃꯥꯁꯨ ꯒꯥꯔꯤꯗꯣ ꯈꯥꯝꯃꯒ ꯏꯃꯨꯡ ꯆꯪꯉꯛꯏ ꯌꯨꯝꯌꯥꯏꯗ ꯃꯄꯥꯁꯨ ꯇꯤꯚꯤ ꯊꯥꯔꯒ ꯌꯦꯡꯂꯝꯃꯤ ꯃꯆꯥꯅ ꯆꯪꯉꯛꯄꯗ ꯍꯥꯏ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯎꯅꯦ ꯍꯣꯏ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯀꯥꯔꯣꯝ ꯀꯥꯈꯠꯂꯛꯏ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯉꯥꯏꯍꯥꯛ ꯁꯣꯐꯥꯗ ꯐꯝꯂꯒ ꯑꯋꯥꯕ ꯍꯟꯗꯣꯛꯏ ꯃꯃꯥꯟꯅꯕꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯤ ꯏꯇꯥꯎꯕꯤ ꯑꯦꯔꯣꯟ ꯃꯊꯥ ꯁꯥꯏ ꯃꯊꯥ ꯑꯔꯣꯏꯕꯤ ꯁꯥꯏꯍꯦ ꯀꯅꯥꯅ ꯀꯔꯤ ꯗꯤꯃꯥꯟ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ ꯁꯦꯜ ꯅꯝꯊꯤꯈꯩ ꯄꯥꯏꯔꯤꯗꯨꯕꯨ $4-5 ꯗꯤꯃꯥꯟꯕꯨ ꯊꯣꯛ ꯄꯤꯊꯣꯛꯈꯣꯗꯅ ꯅꯇꯤꯟ ꯈꯥꯏ ꯌꯣꯠꯄꯅꯤꯅ ꯑꯗꯨꯁꯨ ꯇꯜꯂꯝꯒꯅꯤ BP ꯄꯣꯈꯥꯏꯔꯛꯀꯦ ꯇꯧꯔꯝꯒꯅꯤꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟꯅ ꯈꯔ ꯐꯈ꯭ꯔꯦꯗ ꯁꯤ ꯃꯊꯥꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥ ꯇꯥꯔꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯂꯩꯁꯥꯕꯤꯅ ꯋꯥꯟ ꯅꯥꯏꯠ ꯁ꯭ꯇꯦꯟ ꯑꯃ ꯇꯧꯁꯦ ꯀꯥꯏꯅ ꯍꯥꯏꯔꯛꯏꯔꯕ ꯑꯃꯗꯨꯁꯨ ꯈꯗꯥꯡ ꯅꯣꯞꯇꯦ ꯑꯗꯨꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤꯅꯦ ꯀꯩꯅꯣ ꯑꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯏꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯣꯗꯅ ꯏꯃꯥꯅ ꯃꯃꯧꯒꯤ ꯗꯤꯃꯥꯟ ꯑꯗꯨꯒ ꯅꯨꯄꯤꯅ ꯃꯇꯝꯒꯤ ꯗꯤꯃꯥꯟ ꯍꯥꯏꯗꯤ ꯏꯃꯥꯗꯤ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯣ ꯃꯥꯁꯨ ꯃꯁꯥ ꯆꯕꯤꯠ ꯅꯥꯔꯦ ꯁꯤꯅꯤ ꯅꯨꯄꯤꯅꯤ ꯍꯥꯏ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 1ꯒꯤ ꯃꯇꯝ ꯄꯤꯌꯨ ꯁꯤꯗ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣꯕ ꯏꯃꯥꯅꯁꯨ ꯌꯥꯝ ꯁꯤꯔꯤꯌꯁ ꯇꯥꯁꯤꯜꯂꯛꯏ ꯃꯥꯅ ꯅꯥꯒꯟꯕꯁꯤꯗ ꯑꯩꯅ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯃ ꯊꯨꯡꯍꯟꯕꯤꯗ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯕ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕ ꯃꯥꯜꯂꯒ ꯀꯗꯥꯏꯗꯅꯣꯃ ꯂꯨꯔꯤ ꯆꯨꯝꯗ꯭ꯔꯥ ꯑꯩꯅ ꯃꯊꯥ ꯁꯥꯏ ꯍꯥꯏꯁꯦ ꯊꯥꯖꯔꯝꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯑꯕꯅꯤꯅ ꯃꯊꯥ ꯈꯔꯁꯨ ꯁꯥꯔꯣ ꯑꯗꯣ ꯅꯨꯄꯤ ꯀꯥꯏꯅꯕꯁꯦ ꯌꯥꯝꯗꯤ ꯋꯥꯕꯅꯤ ꯍꯩ ꯑꯩꯉꯣꯟꯗ ꯊꯥꯏꯅ ꯊꯣꯛꯈꯤꯕꯗꯣ ꯅꯪꯁꯨ ꯈꯪꯗꯥꯏꯅꯦ ꯅꯪꯒꯤ ꯃꯊꯥꯒꯤ ꯀꯥꯜꯀꯨꯂꯦꯁꯟꯗꯣ ꯑꯩꯅ ꯍꯣꯠꯄꯒꯗꯤ ꯉꯝꯃꯣꯏ ꯑꯩꯅ ꯉꯝꯗꯧꯕ ꯍꯥꯏꯕꯕꯨ ꯍꯌꯦꯡ ꯅꯪꯅ ꯅꯨꯄꯤ ꯀꯥꯏꯅꯔꯀꯥꯟꯗ ꯑꯩꯅ ꯕꯦꯟꯗꯔꯗ ꯅꯨꯡꯇꯤꯒꯤ ꯅꯪꯕꯨ ꯄꯨꯕꯤꯕ ꯅꯪꯅ ꯊꯥꯡꯒꯠꯂꯛꯄ ꯑꯍꯥꯡꯕ ꯒ꯭ꯂꯥꯁꯇꯣ ꯄꯤꯛ ꯊꯟꯅ ꯍꯩꯕꯤꯕ ꯑꯁ ꯀꯥꯏꯅꯕ ꯉꯝꯃꯣꯏꯗ ꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤꯗꯕꯨ ꯀꯃꯥꯏ ꯀꯥꯏꯅꯗꯣꯏꯅꯣ ꯍꯣꯏꯁꯦ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯩ ꯏꯃꯥꯗ ꯐꯖꯅ ꯍꯥꯏꯅꯒꯦꯕ ꯅꯣꯡꯃ ꯂꯥꯛꯀꯦ ꯀꯨꯏꯗꯕꯤꯗ ꯐꯔꯦ ꯑꯗꯨꯗ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ ꯋꯥꯔꯦ ꯄꯣꯊꯥꯔꯒꯦ ꯅꯣꯡꯊꯥꯡ ꯐꯤꯔꯦꯞꯄꯒꯤ ꯊꯥꯏꯅꯒꯤ ꯐꯣꯇꯣꯁꯤꯡꯗꯣ ꯂꯦꯞꯇꯣꯞꯇ ꯁꯨꯝ ꯑꯃꯃꯝꯇ ꯌꯦꯡꯂꯝꯃꯤ ꯐꯣꯇꯣꯗꯣ ꯎꯔꯒ ꯃꯣꯃꯣꯟ ꯇꯧꯕꯁꯨ ꯌꯥꯎꯏ ꯏꯔꯥ ꯊꯥꯡꯉꯛꯄꯁꯨ ꯌꯥꯎꯏ ꯑꯁꯨꯝ ꯌꯦꯡꯂꯤꯉꯩ ꯊꯣꯏꯅ ꯍꯩ ꯃꯍꯤ ꯄꯨꯁꯤꯜꯂꯛꯏ ꯑꯗꯩ ꯂꯦꯞꯇꯣꯞ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯆꯨꯝꯅ ꯐꯝꯗꯨꯅ ꯍꯩ ꯃꯍꯤ ꯂꯧꯔꯒ ꯊꯛꯏ ꯊꯣꯏꯁꯨ ꯇ꯭ꯔꯦꯗ ꯇꯦꯕꯜꯗꯨꯗ ꯊꯝꯈ꯭ꯔꯒ ꯃꯥꯁꯨ ꯍꯩ ꯃꯍꯤꯗꯣ ꯊꯛꯇꯨꯅ ꯐꯝꯊꯔꯛꯏ ꯆꯦ ꯀꯩ ꯌꯦꯡꯉꯝꯃꯤꯅꯣ ꯁꯨꯝ ꯊꯥꯏꯅꯒꯤ ꯐꯣꯇꯣ ꯌꯦꯡꯉꯝꯕꯅꯤꯗ ꯄꯥꯕꯨꯡ ꯇꯨꯝꯍꯧꯔꯕꯣ ꯇꯨꯝꯍꯧꯗ꯭ꯔꯤꯗ ꯇꯤꯚꯤ ꯀꯟꯅ ꯌꯦꯡꯍꯧꯔꯤꯌꯦ ꯑꯗꯣ ꯆꯦ ꯀꯀꯥꯁꯤꯁꯨ ꯆꯦꯒꯤ ꯋꯥꯈꯜꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯕꯅꯤ ꯀꯀꯥꯒꯤ ꯑꯋꯥꯕꯁꯨ ꯈꯔ ꯎꯔꯗꯤ ꯐꯗꯧꯕ ꯅꯣꯡꯊꯥꯡ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯩꯕꯨ ꯀꯔꯤ ꯑꯋꯥꯕ ꯎꯗ꯭ꯔꯒꯦꯅꯦ ꯁꯨꯝ ꯆꯦꯒꯤ ꯃꯐꯝ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯌꯦ ꯑꯩꯒꯤ ꯃꯐꯝ ꯈꯪꯕꯗꯨꯅꯤ
ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦ ꯍꯥꯏꯗꯅꯅꯦ ꯅꯪꯅ ꯈꯔ ꯇꯝꯃꯨꯀꯣ ꯊꯣꯏꯁꯨ ꯃꯆꯦꯅ ꯈꯟꯕ ꯋꯥꯈꯜ ꯈꯪꯉꯤ ꯑꯣꯏꯔꯣꯏ ꯍꯟꯖꯤꯟꯅ ꯑꯃꯨꯛꯀ ꯊꯃꯣꯏ ꯀꯥꯏꯍꯧꯒꯅꯤ ꯈꯪꯉꯤ ꯃꯇꯝꯗꯨꯗ ꯐꯤꯔꯦꯞꯄꯅ ꯃꯆꯦꯒꯤꯗꯃꯛ ꯂꯦꯞꯈꯤꯕꯒꯨꯝ ꯍꯧꯖꯤꯛꯇꯤ ꯂꯦꯞꯇ꯭ꯔꯦ ꯍꯥꯏꯕ ꯊꯣꯏꯅ ꯈꯪꯉꯤ ꯅꯣꯡꯊꯥꯡꯗꯤ ꯊꯥꯏꯅ ꯐꯤꯔꯦꯞꯄꯅ ꯃꯥꯕꯨ ꯌꯥꯝꯅ ꯈꯟꯖꯈꯤ ꯃꯨꯠꯂꯝꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕꯗ ꯃꯥꯒꯤ ꯃꯐꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯤꯛꯁꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯌꯥꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯊꯣꯏꯅ ꯑꯁꯨꯝꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯗꯥ ꯐꯤꯔꯦꯞꯄꯗꯣ ꯃꯥꯒ ꯈꯪꯅꯕꯅꯤꯅ ꯉꯁꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯏ ꯃꯁꯛ ꯈꯨꯐꯖ ꯑꯃ ꯑꯩꯅ ꯐꯔꯦꯗ ꯈꯜꯂꯕꯅꯤ ꯊꯥꯏꯅ ꯆꯦꯒꯤ ꯍꯥꯛꯇꯛꯇ ꯉꯥꯎꯈꯤꯕ ꯃꯌꯥꯝꯗꯣ ꯐꯔꯝꯃꯅꯤꯅ ꯈꯜꯂꯤ ꯅꯣꯡꯊꯥꯡ ꯁꯛꯐꯝ ꯍꯣꯡꯈ꯭ꯔꯦ ꯍꯩ ꯃꯍꯤ ꯊꯛꯄ ꯂꯦꯞꯈ꯭ꯔꯦ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ ꯀꯔꯤꯒꯨꯝꯕ ꯊꯣꯏꯅ ꯋꯥꯐꯝꯁꯦ ꯈꯪꯍꯜꯍꯧꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯅꯤꯡꯉꯝꯗ꯭ꯔꯤꯕ ꯊꯃꯣꯏ ꯀꯥꯏꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯛꯀꯅꯤ ꯈꯪꯕꯅ ꯀꯥꯡꯊꯣꯛꯄꯅꯤ ꯋꯥꯐꯝꯁꯦ ꯉꯥꯛ ꯂꯩꯁꯤꯟꯅꯔꯝꯃꯒ ꯃꯥꯁꯨ ꯍꯩ ꯃꯍꯤ ꯍꯥꯞꯄꯛꯇ꯭ꯔꯦꯗꯣ ꯃꯥꯅ ꯊꯛꯄ ꯒ꯭ꯂꯥꯁꯇꯨꯒ ꯄꯨꯂꯞ ꯄꯥꯏꯈꯠꯂꯒ ꯍꯧꯒꯠꯂꯛꯏ ꯏꯪꯅ ꯇꯞꯅ ꯊꯛꯆꯍꯧꯔꯣ ꯑꯩꯗꯤ ꯇꯨꯝꯖꯧꯔꯅꯤ ꯍꯥꯏꯔꯝꯂꯒ ꯊꯣꯔꯛꯏ ꯁꯣꯔ ꯑꯃꯁꯨ ꯍꯣꯟꯗꯣꯛꯏ ꯃꯁꯥꯗꯣ ꯑꯗꯩ ꯇ꯭ꯔꯦ ꯊꯝꯕ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯣ ꯇꯥꯝꯅꯥꯅ ꯈꯔ ꯉꯟꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯏ ꯄꯤꯕꯥꯒꯤ ꯒꯥꯔꯤꯗꯅꯤ ꯃꯇꯣꯝꯇ ꯊꯣꯔꯛꯄꯅꯤ ꯃꯄꯥꯒꯤ ꯀ꯭ꯋꯥꯇꯔꯗ ꯂꯥꯛꯏ ꯍꯣꯔꯟ ꯇꯤꯠ ꯇꯤꯠꯇꯪ ꯈꯣꯡꯕꯗ ꯒꯦꯠ ꯃꯅꯨꯡꯗ ꯌꯦꯡꯉꯛꯏ ꯇꯥꯝꯅꯥꯁꯨ ꯁꯥꯏꯠ ꯒ꯭ꯂꯥꯁꯇ ꯁꯠ ꯆꯤꯡꯊꯩ ꯃꯥ ꯎꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯁꯨ ꯅꯪꯍꯧꯔꯛꯏ ꯃꯇꯥꯒꯨꯝ ꯒꯦꯠꯇꯨ ꯁꯠ ꯍꯥꯡꯗꯣꯔꯛꯏ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤꯗꯣ ꯈꯥꯝꯃꯝꯗꯨꯅ ꯏꯃꯨꯡ ꯆꯪꯉꯛꯏ ꯀꯣꯏꯔꯨꯗꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯀꯣꯏ ꯑꯣꯠꯇꯨꯅꯗꯤ ꯊꯤꯔꯤ ꯇꯟꯖꯥ ꯈꯪꯕꯤ ꯂꯥꯏꯕꯤꯁꯨ ꯃꯄꯤ ꯍꯣꯡꯗꯣꯔꯛꯂ ꯀꯨꯝꯊꯔꯛꯂꯦ ꯇꯥꯝꯅꯥ ꯃꯃꯣꯟꯅꯩ ꯂꯣꯏꯔꯕꯣ ꯆꯠꯂꯁꯤꯔꯥ ꯂꯥꯏꯕꯤꯅ ꯂꯣꯏꯔꯦ ꯇꯥꯃꯣꯅ ꯑꯉꯥꯡ ꯑꯩꯈꯣꯏ ꯈꯛꯇ ꯄꯣꯠ ꯂꯩꯕꯗꯣ ꯍꯩꯔꯣꯏ ꯑꯍꯜ ꯑꯃꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯔꯝꯃꯤ ꯑꯩ ꯏꯅꯦ ꯀꯧꯔꯛꯀꯦ ꯕꯥꯃꯣꯅ ꯂꯤꯁ ꯏꯔ ꯄꯤꯔꯛꯑꯕꯅꯤ ꯌꯣꯟꯐꯝꯗꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯑꯩ ꯃꯤ ꯃꯌꯥꯝ ꯄꯨꯔ ꯋꯥꯏ ꯆꯤꯟꯅꯕꯅꯤ ꯃꯤ ꯌꯥꯝꯕꯩ ꯊꯕꯛꯁꯦ ꯑꯩ ꯍꯩꯅꯕ ꯋꯥꯠꯂꯤ ꯑꯗꯨꯒ ꯏꯃꯥꯒꯤꯅꯤꯅ ꯑꯇꯣꯞꯄ ꯃꯤꯅ ꯍꯥꯏꯔꯒ ꯇꯥꯛꯑꯒ ꯂꯩꯕ ꯑꯩ ꯄꯥꯝꯗꯦ ꯏꯁꯥꯅ ꯆꯠꯂꯒ ꯂꯩꯔꯨꯕꯅ ꯐꯩ ꯂꯣꯏꯔꯦ ꯆꯠꯂꯁꯦ ꯑꯗꯨꯗꯤ ꯀꯨꯏꯅ ꯂꯩꯔꯝꯗꯦ ꯃꯌꯥꯝ ꯂꯥꯡꯉꯤꯁꯤꯡꯗꯨ ꯍꯨꯟꯗꯣꯛꯂꯝꯃꯒ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯂꯥꯛꯏ ꯂꯤꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯂꯒ ꯄꯣꯠ ꯆꯩ ꯂꯩꯔꯝꯃꯤ ꯍꯌꯦꯡꯒꯤ ꯂꯥꯏꯗ ꯀꯠꯀꯗꯕꯁꯤꯡ ꯂꯩꯕ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯤꯁꯣꯔꯅ ꯂꯣꯟꯅ ꯃꯤ ꯏꯟꯅꯍꯜꯂꯤ ꯑꯗꯨꯕꯨ ꯑꯅꯤꯗꯨꯗꯤ ꯈꯪꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯂꯥꯏꯕꯤꯅ ꯈꯪꯗ꯭ꯔꯕꯁꯨ ꯇꯥꯝꯅꯥꯗꯤ ꯂꯦꯟꯅ ꯊꯥꯗꯣꯔꯛꯂꯔꯣꯏ ꯑꯗꯨꯝ ꯆꯤꯡꯅꯩ ꯑꯗꯨꯅ ꯁꯤꯡꯉꯤ ꯃꯥꯅ ꯂꯥꯏꯕꯤꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯥ ꯇꯥꯟꯖꯥ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯄꯣꯠꯇꯤ ꯂꯩꯕ ꯂꯣꯏꯈ꯭ꯔꯦ ꯋꯥꯔꯦ ꯍꯥꯏꯅ ꯑꯆꯥꯄꯣꯠ ꯆꯥꯐꯝꯗ ꯆꯪꯃꯤꯟꯅꯩ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯩ ꯑꯅꯤꯗꯣ ꯆꯥꯅꯕ ꯃꯔꯨꯞꯀꯨꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥꯔꯣꯏꯒꯨꯝ ꯀꯅꯥꯁꯨ ꯃꯃꯥ ꯃꯆꯥꯅꯤ ꯍꯥꯏꯔꯣꯏ ꯄꯥꯕꯨꯡꯒ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯏ ꯂꯥꯏꯕꯤꯁꯨ ꯈꯔ ꯏꯀꯥꯏꯒꯨꯝꯁꯨ ꯇꯧꯏ ꯅꯣꯛꯏ ꯇꯥꯗ ꯁꯣꯔꯤ ꯏꯇꯩ ꯍꯥꯏꯕ ꯍꯥꯟꯅ ꯇꯥꯗ ꯁꯨꯝ ꯀꯧꯕꯁꯤꯗ ꯍꯩꯅꯔꯦ ꯏꯇꯩ ꯀꯣꯀꯤꯂꯥꯅ ꯇꯧꯔꯒ ꯈꯪꯅꯍꯟꯕꯅꯤ ꯅꯣꯏ ꯄꯥꯕꯨꯡꯁꯤꯁꯨ ꯅꯍꯥ ꯌꯥꯝ ꯃꯥꯜꯂꯤ ꯅꯍꯥꯁꯨ ꯑꯣꯏ ꯉꯟꯅ ꯃꯌꯨꯝ ꯄꯥꯟꯕꯩꯅꯤ ꯍꯥꯏ ꯑꯗꯩ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯑꯦ ꯎꯅꯔꯦ ꯑꯗꯨꯝ ꯄꯥꯝꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯅꯈ꯭ꯔꯦꯗꯅ ꯑꯗꯣ ꯑꯩꯅ ꯏꯃꯥ ꯀꯧꯕ ꯍꯪꯒꯣꯏꯕꯁꯤꯗꯤ ꯂꯥꯏꯕꯤꯁꯨ ꯅꯣꯛꯏ ꯑꯩꯁꯨ ꯅꯪ ꯎꯕꯗ ꯑꯍꯥꯟꯕꯗ ꯏꯀꯥꯏꯔꯤ ꯄꯣꯠꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯃꯥꯒ ꯀꯧꯔꯛꯑꯗꯤ ꯀꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯈꯟꯕꯤꯗ꯭ꯔꯦꯗ ꯅꯨꯡꯁꯤꯕꯗ ꯆꯍꯤ ꯂꯩꯇꯦꯗꯤ ꯍꯥꯏ ꯑꯗꯨꯒ ꯅꯨꯄꯤꯅ ꯑꯉꯥꯡꯗ ꯂꯩꯁꯤꯟꯕꯗꯤ ꯍꯅꯨꯕꯤ ꯃꯃꯥꯒꯨꯝꯕꯤ ꯑꯃ ꯄꯨꯔꯛꯏ ꯍꯦꯛꯇ ꯅꯣꯛꯅꯩ ꯅꯨꯄꯥꯅ ꯑꯉꯥꯡ ꯑꯃ ꯄꯨꯔꯛꯑꯒꯅ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯇꯟꯖꯥꯗꯨꯗ ꯐꯤꯔꯦꯞꯄꯒꯤ ꯀꯣꯜ ꯑꯩ ꯀꯛꯊꯠꯂꯒ ꯇꯦꯛꯁ ꯑꯣꯏꯅ ꯏꯈꯤ ꯑꯩ ꯅꯨꯄꯥ ꯑꯃ ꯎꯅꯔꯤ ꯐꯤꯔꯦꯞꯄ ꯃꯃꯤꯠ ꯈꯪꯂꯪ ꯂꯪꯊꯣꯛꯈꯤ ꯀꯣꯜ ꯈꯨꯗꯛꯇ ꯇꯧꯁꯤꯜꯂꯤ ꯇꯥꯝꯅꯥꯁꯨ ꯁꯥꯎꯔꯪ ꯑꯃꯨꯛ ꯀꯛꯊꯠꯂꯤ ꯐꯤꯔꯦꯞꯄ ꯑꯃꯨꯛꯀꯁꯨ ꯇꯧꯔꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯇꯥꯝꯅꯥꯅ ꯁꯠ ꯄꯥꯏꯈꯠꯂꯒ ꯀꯟꯅ ꯂꯥꯎꯈꯤ ꯅꯀꯣꯛꯇꯨ ꯁꯥꯕ ꯑꯉꯥꯎꯕꯤ ꯃꯌꯥꯝ ꯂꯥꯌꯦꯡꯕꯗ ꯑꯩꯅ ꯃꯤ ꯑꯃ ꯎꯅꯔꯤ ꯍꯥꯏꯔꯒ ꯐꯤꯔꯦꯞꯄ ꯐꯦꯡꯗꯦ ꯁꯥꯎꯗꯦ ꯂꯦꯗꯤ ꯇꯥꯔꯖꯥꯟ ꯑꯩ ꯂꯩꯅ ꯀꯅꯥꯏ ꯀꯌꯥꯝ ꯐꯖꯕ ꯅꯨꯄꯥꯅꯣꯕ ꯅꯪꯅ ꯎꯅꯔꯤꯗꯣ